ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ JUC ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯑꯉꯥꯡ ꯌꯥꯎꯅ ꯃꯤ 6 ꯐꯥꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯀꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯔꯛꯇ꯭ꯔꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JUC ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯤꯔꯤꯕꯥꯝꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯖꯤꯝꯄꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯁ. ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝꯒꯤ ꯕꯔꯥꯛ ꯁꯔꯀꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯕꯣꯔꯣꯕ꯭ꯔꯦꯀꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯕꯣꯔꯣꯕ꯭ꯔꯦꯀꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯩꯇꯩ ꯅꯨꯄꯥ 2 ꯇꯝꯊꯤꯅ ꯍꯥꯠꯂꯝꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯉꯥꯡ ꯌꯥꯎꯅ ꯃꯤ 6ꯁꯨ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤ 6 ꯑꯗꯨ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯗꯕ ꯇꯥꯔꯕꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ CSOCꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡꯗꯒꯤꯁꯨ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯕꯔꯥꯛ ꯁꯔꯀꯜꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯤꯗꯕꯤꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯕ ꯇꯥꯔꯕꯗꯤ JUCꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯕꯦꯁꯇꯤ, ꯖꯤꯔꯤꯃꯨꯛ, ꯁꯣꯆꯨ-ꯕ꯭ꯔꯦꯀꯥ ꯌꯥꯎꯅ ꯇꯉꯥꯏ ꯐꯗꯅ ꯃꯐꯝꯁꯤꯡꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ꯭ꯠꯁꯤꯡ ꯊꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯕꯥꯔꯦꯟ ꯁꯤꯡꯍ ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯀꯦꯁꯨ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯧꯈꯤꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯟꯅꯕ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯃꯗꯨꯒꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MP ꯗꯥꯛꯇꯔ ꯑꯀꯣꯏꯖꯝ ꯕꯤꯃꯣꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯣꯏꯔꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ, ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯉꯨ, ꯃꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯧ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯏꯁꯣꯔꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯅꯈꯣꯏꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ꯫ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯑꯃꯗ ꯍꯥꯏ ꯃꯣꯗꯤ ꯑꯃꯁꯨꯡ ꯁꯥꯍꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ, N. ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ, ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ-ꯖꯣꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 1.5 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯈꯦꯡꯅ ꯂꯥꯡꯒꯣꯏ ꯆꯟꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯨꯅ ꯐꯖꯔꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯥꯡꯍꯜꯂꯦ꯫ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯌꯥꯎꯔꯤꯕ ꯀꯨꯀꯤ-ꯖꯣ MLAꯁꯤꯡ ꯑꯁꯤꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯍꯤꯁꯇꯔꯤ ꯂꯩꯔꯤꯕ ꯐꯖꯔꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛꯇ ꯃꯤꯈꯥ ꯄꯣꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅꯁꯨ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯤꯌꯥꯝꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯗꯨ ꯂꯧꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ MP ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯞꯅ ꯇꯞꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯅ ꯉꯥꯡꯕ ꯋꯥꯉꯥꯡꯅꯤ꯫ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠꯅ ꯃꯅꯤꯄꯨꯔꯕꯨ ꯕꯅꯥꯅꯥ ꯁ꯭ꯇꯦꯠ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯄꯨꯟ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯋꯦꯁꯠ ꯑꯦꯁꯤꯌꯥꯒꯤ ꯒꯖꯥꯒꯨꯝꯕ ꯃꯐꯝꯗ ꯆꯠꯊꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯀꯨꯀꯤ-ꯖꯣ MLAꯁꯤꯡ ꯑꯁꯤꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫